Phungatok YouTube channel na mayam punamuk putaram nokchari. Ngasigi video asida Bollywood superstar Salman Khan mahakpu pamjaba singna Salu, Baijan amadi Dabang Khan kaunariba asang baming hairagana Abdul Rashid Salim Salman Khan hairiba miyoi asigi punsi warini. Salman Khan thoidok hendokna miyamna pamnaraba Bollywood film industry gi actor ama oiba khakta natana producer, singer amadi television show kayadasu host oiribani. Chahi kuntra hena film industry asida leirakpana makhal kiyagi award sing fangibagi marakta lamjaningai oiraba National Film Award anirak producer oina amadi acting gidamak Filmfare Award anirak fangkraba miyoi amani. Salman Khan angang oina matau karamna haurakhi amadi Bollywood film industry gi superstar karamna oirakhibagi haibagi video asi loiba phawbi yengbiu. Adom channel asida ahanba lakpa oibiragadi amadi channel asibu subscribe tawbidriba oirabadi Phungatok channel asibu subscribe tawbiramu. December ki tarik 19 1965 ta Madhya Pradesh ki Indore haina khangnariba mafam asida Salman Khan pokhe. Apokpa mapagi mingna Salim Khan amadi apokpi mama gi mingna Sushila Charak kawi. Aduga mama atombi Helen Bollywood film industry gi saknairaba actor amani. Salman Khan gi manau niba ani gi ming Arbaz Khan amadi Sohail Khan, machal nupi ani gi mingna Albira Khan amadi pokminadabi ayokpi machal Arpitani. Salman Khan gi apokpa mapa Salim Khan Bollywood film gi afauba screenwriter amani. Salman Khan piklingai matamdagi acting amadi film bu pamjaduna horakhi. Salman Khan piklingai matamda Sindhya School Gwalior da laiba asida chahi khara school tamlamlaga Saint Stanislaus School Bandra Mumbai da laiba asida school tamba luisankhi. Asigi matung Saint Xavier College Mumbai da college karamlaga acting amadi film da career semnabagidamak college drop out tokhi. Matam aduda apokpa mapa Salim Khan miyamna sakhangnaraba Bollywood film gi screenwriter ama oijarabasu Salman Khan film gi ahanba role ama fangnaba matam kuina wana honakhirami. Kuina honna jaraklaba matung 1988 ta Biwi Hoto AC hairiba film asida supporting role lauduna film gi lamda khongdaba horakhi. 1989 da puthokiba romantic film Maine Pyar Kiya asida ihan hanbo oina lead role lauduna kongki. Film asi matam aduda miyamna yamna pamnakhi amadi Salman Khan bu miyamna khangnaba horakhi. 1990 da puthokiba film Buggy A Rebel for Love box office da mai pakhirami. Asigi matung 1991 da puthokiba film Patthar Ke Phul Sanam Bewafa amadi Qurban asichu mayai oirab oina business tawba film oikhi. Matam aduda Salman Khan kumkiba superhit film singi manungda Sajan, Hum Aapke Hai Kaun, Karan Arjun, Pyar Kiya To Darna Kya amadi Jurwana chingba film sing asi panbayai. Hantak chahi kharagi mamangda miyamna pamni yengnakhiba Salman Khan kumkiba film singi manungda Race 3, Dabang 3, Bharat, Tube Light, Sultan, Bajrangi Bhaijaan, Prem Ratan Dan Payo na chingba film sing sisu amani. Ngasidi Salman Khan Bollywood film chambaga nipan hembada saruk yakraba amadi mahaki nauna tholakkadarba film singda mahakpu pamjaba miyoi karor kayana yengnabagidamak ngaiduna leiriba Bollywood ki superstar amani. Salman Khan ki television career romda hairagadi 2008 ta 10 kadam asida sunatana Big Boss amadi atai award show kayadasu host oikhi. Salman Khan ki production house ani Salman Khan Being Human production amadi Salman Khan film na TV show amadi film kaya amasu patholi. Salman Khan na hogdokpa charitable organization Being Human Foundation kauba NGO asina tola tarba amadi laita laira kaya gi mateng pangli. Salman Khan hit and run case amadi black buck hunting case ka mari lenana jail da su changlurba actor amani. Salman Khan ki
नौना थोलक्नबगीदमक ngaiduna leiriba film Radhe amadi Kabhi Eid Kabhi Diwali asi mahakki fansingna kaurangna ngaiduna leiri. Video asi loiba phawbi yengbibagidamak thagatchari amadi asigumlaba video sing asi leptana yengbinaba Phumgatok YouTube channel asibu subscribe tawbi.